Donbas region da Thouna Fana Lanthengnakhiba Lanmisingda Zelensky na Ekai Khumnaba Utkhre Ukraine Lanmisingna mama leibaki damak lura Western Donbas region gi lanfamda Thouna Fana awaba kaya khangduna Lanthengnakhiba gi damak Ukraine ge President Volodymyr Zelensky na haukiba nongmaijing numitta Ekai Khumnaba utpaga loinana pokning thogatpa Utkhre wafam asi Zelensky na Ukraine gi General Staff ta mahaki Lanmisingna yeknabagi attack chama ku kunthra henbabu mayong na duna Thouna Fana Lanthengnakhiba dugi matang da phongdokhibaneng Stern Donbas ki front line da lediba Kupiyangs Lanmisingbu Bakhmut amade Adipka da chauba mahaki Lanmisingna luraba lanfamsing adu da Thouna Fana mayong nakhibaneng Laibak asigi nongpok thangba city wediba Bakhmut town na si Russia gi Lanmisingna kayara kanna lauksin na bahona duna lakhibaneng Moscow gi Lanmisingna tha kaya dage mafam asi khudum chana na bahona rakhiba du Houjik phawba mahaki Lanmisingna mai pakhandri haiba wafam Zelensky na thamke Lanban gumna ladiba Bakhmut po Russia gi makhutagi kanana ba mahaki Lanmisingda akanba yathang pibaga loinana Houjik phawba mafam adu ngak senduna thamba ngambagi damak Zelensky na thagat pa phongdokhe Lanfam asida Houjik phawbagi waina mafam kaya da ka hena amanga ta thokankhre Lanfam asita sengna khara luba lanfam oide haina Zelensky na makha takhe khwaidagi matam sangna Lanfam asida Lanthengnakhiba Ukraine gi maikeida misi mina amade khudong thiba kaya nangduna lakle Khumnabagi chang ase ka hena hengalakpana Ukraine gi oinade kari thoklagadagi haibadu tamba ngamdre Houjik su leptana Russia gi military singna akanba lalong satharakpa leptre Zelensky na mahaki numit khudingi Lanmisingda piba paujel amada hai Donbas region da Thouna Fana Lanthengnariba mahaki Lanmisinggi damag araiba pangal amadi Thouna hapkhanabagi damak mahaki maikeidagi angamba mateng pangbaga loinana lanfam madudagi mai leidana Lanthengnaba wafam sing phongdokre Sahi ama hena songnaraklaba lan asida Donbas region ge lan asina khwaidagi sathiba madde khwaidagi luba lanfam ama oire hainasu Zelensky na makha takhe Donbas region ase Donetsk amasung Luhansk ani na leiriba region adune mafam asi Russia na tha kharagi mamangdagi makhoina annex tawre haina laukthokhiba leirabasu Houjik phawbagi oina di Russian Lanmisingna mapungphana control tawba ngamdribane lanfam asida Ukraine ge Lanmisingna chapchana khut handuna Russian occupy singge mathakta amangata kaya thogan khibasu leire loinana yeknaba singi position amade logistics sing khangdoktuna makhoigi ngamkhai amati city asibu Houjik phawbagi oina mapungphana ngak seli haina Zelensky na haire oirakliba phibam asida haukiba thangje numitade US the best tawba Institute for Study of War ISW na Houjik Bakhmut ta Ukraine gi lan gi khulai sing supply tawnaba lambi asi ka hena pixilak lei masigi khudong chada basi mayok nadanaba Hana na mangjong na section wapam khanga lakhiba Loikhre bane Houjik Russian Lanmisingna Ukraine gi Lanmisingbu Bakhmut ta Koisinduna Thamge Haibagi Chap Chaba Thourangsing Loukhatpa Loikhre Tanja asida Ukraine gi commander na makhoi gi Lanmising mafam asidagi thuna thokhinaba apamba phongdorokpaga loinana ka hena matam sangna leirabadi hena khudong thiba nanglakpa yai haina phongdorokre Aroibada tabiriba pumnamakpu thagatsare